ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯥ ꯑꯃ ꯆꯥꯎꯊꯣꯛ ꯆꯥꯎꯅ ꯂꯩꯔꯦꯅ ꯑꯗꯨꯝ ꯍꯥꯏ ꯃꯥꯅ ꯂꯥꯟ ꯆꯠꯂꯝꯗꯥꯏ ꯃꯇꯝꯗꯨꯗ ꯑꯩꯅ ꯗꯗꯥ ꯅꯪ ꯆꯠꯈꯤꯅꯣ ꯏꯆꯥꯁꯦ ꯌꯥꯝ ꯄꯤꯛꯏ ꯅꯪ ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦꯅ ꯍꯥꯏꯕ ꯀꯥꯟꯗ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯇꯧꯒꯅꯣꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯦ ꯃꯥ ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯥ ꯑꯃ ꯆꯥꯎꯊꯣꯛ ꯆꯥꯎꯅ ꯂꯩꯔꯤꯁꯤ ꯅꯪ ꯀꯔꯤꯒꯤ ꯋꯥꯔꯤꯅꯣꯅ ꯖꯤꯔꯥ ꯁꯨꯔꯒ 이민지 많아 너는 불러면 마팔 이기더니 마파 이기더 자기 파고 타도더니 많아 이기듯이 ꯍꯌꯦꯡꯗꯣ ꯂꯩꯔꯔꯣꯏ ꯍꯥꯏꯕ ꯅꯨꯡꯗꯥꯡꯗꯨꯗ ꯃꯥꯅ ꯄꯝꯃꯒ ꯆꯥꯏ ꯏꯆꯥ ꯊꯣꯏꯕꯅ ꯃꯃꯥꯗꯨꯗꯤ ꯀꯥꯏ ꯇꯧꯒꯅꯣ ꯃꯃꯥ ꯋꯥꯍꯟꯒꯅꯣ 이제는 말을 오이나 와나 무슨 삐아니 이줄로인 불러라면 누가 아이고 다이고 마만 저그래 레와기도 먹더니 아이나 누미뚜디 마나 까이나라니 칸메이르 칸디 마사지 펌마가 작사해 마나 가게리사 아이나 펌마사 누미뚜디 마나 펌마가 작게나 폭탄나 마사라 아이네 적선기버가 로이는 와함터 강나더비 레라메 아이나 lamdu 콜레비 소르두부 khoramjare khoramba he tholokpadaги dum yadre an hai sunguna hawdre sa aina nungdang imai cha khagyum sida tumhoraga na lan ngang pasalle aya sakino anga muda mara ibo asi makarongi ibo onga tumina alam akoina sum pakhatana lal hawre e mi po thaina gare khoju thaiji bungo ana waje haibsi man ha ima karigino akhogi ibu मीनो उसिदगी सोरोलम जाउदो उसी थवैदना आइदी जन्मांग हलगा अखोइना करिगी चेंदुरिबा चेंबा यारो आई ले अंगांग जा इम्पुनी हे मतन्ना लेबागसि खुतुम सुरु सुरु मान अखोइदा हायरमदो अदुमति कांद्रे मान लेबागी दमत मान खंजबदो इचाजी मी ओइनबा सेमगदनी डॉक्टर ओहेंदोइनी एन अदुम हायरमे मान अदुगा माना चटकरे अदुगा अइगोंद क्लोइन चला मारा मयामगी दमक तो चटकरे इचाजी का कमाने लेओगने मारा मनो कोइन कदो वइ चेंदोइनो इमा आई लेरिसिनी नन करिगी किरो ना इने मान तोमदो अबिदे मान लेपदे सादो सुमांगजिदा पक थारागा ngasi din jang hawam ta chaningida adu phae adu ai bangdumla kitang tinggal budai jade to agadra ima to angwa agadra angalle ima ma laigidram ne kadaru doino icha pi icha je kadaru doino hai ba mu khonson sonda ba yawe ima icha pula khoi kana toraga tograchina thanda sigera sira bo khalle icha leitrabani na ikadaru do bo ai sigera gena isu se mu uri isu ji aina sigera de ai isu kamai thawni hai adu mayamna sum laure na haidi ai gina kongsi sum tare nangna karigi nam kapiba aduna khangse selo aduna nangna thawbo poga nangna du namite na pita do nate icha gilam lai haidi chu khungi ji habi gano ji haire ai da adu dai thawna aingonda thawna am lae aigi puroi mana miyam gidam thongna phana chatkhraga aina kadawai khanda doino madi athobane icha jangamna semgani haibai wakhala makhal haukiba megi tang kunipan nomaijing nomitta nungu chandon pokpigi laibak thiba thodokta kuki militant singna thapna em tawduna kablakpa nomai maruna panbadagi laikhidraba laingaubi awang lekai athoba Kennedy Khumangi sangaida Singjamai 360 gi team lakchari afang thabak sujaba loinana laikai gi thobak thoram kayabusu pangdaba yadi khanjaramba athobana khanghodana thawaina pontha pikhiba asina imung manung nauribi loinabi amadi pikliba machanupadi haifum khangdaba awaba haibado oihori laikhidraba athoba Kennedy-na hate pujaramba imung asigi miyoi singa unajarubagi video miyamda share tawjari loiba fawba yengbidona imung manunggi awabada saruk yaminasi amadi angamba mateng pangminasi imagi mingdo amtang thambiyo mayamda kumandem bimala Kennedy se khogi machim naw kaya gadi poi mana kya subano kadang thambiyo machim na moy hom piani pa mana khoi de han achen piani mayum loi pan mana torumba thabo haibo afang manum lo matam na lo sure jira suraga
이문지 많아 너는 불레는 뭐니 마파 레기데부터기 ꯑꯣ ꯄꯥꯕꯨꯡꯁꯨ ꯂꯩꯇ꯭ꯔꯦꯕ 레기드레 마파 에기데부 자히 파부 타도다네 많아 레기드지 자는 바라 로이나 와나 무슨 피아니 줄로인 불레라네 누가 아이고 다 엄마 저기 레와기도 먹더니 아이나 이수 어백부지 아이나 가래노 이마ꯒꯤ ꯏꯃꯧ ꯅꯨꯄꯤ ꯌꯨꯝ ꯄꯥꯟꯕ ꯀꯌꯥꯝ ꯀꯨꯏꯔꯦ ꯏꯆꯥꯅꯨꯄꯥꯁꯤꯅ 자히 아니 한dak 타지다 나베엠버 타지 자히 아니 짭짭 파번 안강지 탐함이 주마 안강지 타니pan 파바 타헷 타두다네 마 레기드리스 마둠 안강 오인가이데기 스쿨 마tamdagi mana bonda sanaro mana mago oiba mayam leibakida oro kalapki oro ama oro adum mayam matamda migine haragadi yam thawai yauba aina ibungo adu tawse habadi ma mi si tawda yaba nate na adum mayam gidi aidi lekai gi thaba ma oro mana adum mangjing thai thabak khuding makta adum adumana hojiksu adum sonari mayamnasu 마디 하이디 타나 부누가이 맘지기 타바마 tawbada hana mayamnasu hai 이마 나하수 오이나 레카이 클럽기 타박 토럼싱ꯒꯗꯤ ꯄꯨꯔꯝꯕ꯭ꯔꯥ ꯀꯃꯥꯏ ꯇꯧꯏ LYDCꯒꯤ ꯀꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯝꯃꯤ ꯃꯥ ꯂꯩꯒꯤꯗꯕ ꯅꯨꯃꯤꯠꯁꯤꯗꯤ ꯀꯃꯥꯏ ꯃꯇꯧ ꯀꯔꯝ ꯂꯩꯒꯤꯗꯕꯅꯣ ꯏꯃꯥꯅ ꯇꯥꯕꯤꯕ ꯄꯥꯎꯗ ꯀꯃꯥꯏ ꯇꯧꯔ ꯇꯥꯏ ꯑꯩꯅ ꯇꯥꯍꯧꯕꯗ ꯑꯩꯗꯤ ꯃꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯩꯁꯦ ꯊꯤꯜꯂꯝꯃꯦ ꯃꯆꯥꯅꯨꯄꯤ ꯑꯉꯥꯡ ꯎꯅꯕꯒꯤ ꯍꯣꯁꯄꯤꯇꯥꯜ ꯊꯤꯜꯂꯝꯃꯒꯗ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡꯁꯤda ꯅꯨꯡꯗꯥꯡꯁꯤꯗ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯅꯪꯕꯨ ꯑꯉꯥꯡ ꯃꯆꯥꯗꯨꯒ ꯃꯧꯗꯨꯒ ꯌꯨꯝꯗꯨ ꯈꯛꯇ ꯂꯩꯕꯗꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯂꯥꯟꯅꯦ ꯆꯠꯂꯤꯗꯣ ꯌꯥꯔꯣꯏ ꯏꯃꯥꯅ ꯁꯤ ꯂꯩꯔꯒ ꯑꯩꯅ ꯍꯥꯏꯕꯗꯣ ꯍꯣꯏ ꯏꯃꯥ ꯍꯣꯔꯦꯟ ꯁꯨꯝ ꯍꯟꯖꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯍꯥꯏꯔꯝꯃꯦ ꯃꯥꯅ ꯐꯣꯟꯁꯨ ꯇꯧꯕꯤꯔꯛꯇ꯭रे ꯑꯩꯉꯣꯟꯗ ꯑꯌꯨꯛꯁꯤꯗ ꯑꯩꯅ ꯐꯣꯟ ꯇꯧꯔꯨꯀꯥꯟꯗꯅ ꯐꯣꯟꯁꯦ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯈꯤꯗ꯭ꯔꯦ ꯑꯗꯨ ꯄꯥꯏꯔꯛꯇꯕꯗꯤ ꯑꯩꯅ ꯃꯧꯁꯤꯅꯁꯨ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏ ꯏꯃꯥ ꯗꯥꯆꯧꯗꯣ ꯐꯣꯟ ꯇꯧꯕ ꯄꯥꯏꯔꯛꯇꯦ ꯑꯅ ꯍꯥꯏꯔꯛꯄꯗꯨꯗꯤ ꯑꯩꯅ ꯑꯩ ꯇꯧꯔꯒꯦ ꯑꯗꯨꯗꯤ ꯍꯥꯏꯅ ꯍꯥꯏꯕꯗꯤ ꯑꯩꯅ ꯇꯧꯕꯁꯤꯗ ꯐꯣꯟ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇꯕꯗꯤ ꯑꯩꯅ ꯃꯥꯒ ꯆꯠꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡꯁꯦ ꯊꯤꯔꯒ ꯐꯣꯟ ꯇꯧꯕꯁꯤꯗ ꯃꯣꯏꯒ ꯄꯨꯟꯗꯦ ꯍꯥꯏꯔꯒ ꯑꯗꯨꯗꯤ ꯑꯝꯇ ꯊꯤꯔꯛꯑꯣ ꯑꯗꯨꯁꯨ ꯃꯅꯥꯎ ꯅꯨꯄꯥꯁꯤꯡ ꯊꯣꯛꯄ ꯑꯉꯥꯡ ꯑꯃꯗ ꯅꯪ ꯗꯥꯆꯧꯗꯣ ꯑꯝꯇ ꯊꯤꯔꯛꯑꯣ ꯑꯩꯒꯤ ꯋꯥꯔꯤ ꯑꯝꯇ ꯁꯥꯒꯦꯅ ꯍꯥꯏꯕꯗꯨꯗꯒꯤ ꯑꯗꯨꯒꯤ ꯍꯣꯏ ꯃꯥꯕꯣ ꯑꯝꯇ ꯊꯤꯔꯛꯑꯒꯦ ꯑꯗꯨꯗꯤꯅ ꯃꯥꯅ ꯍꯥꯏꯔꯤꯉꯩꯒꯤ ꯇꯥꯂꯛꯁꯤꯗ ꯉꯥꯏꯍꯥꯛ ꯉꯥꯏꯅꯔꯤꯉꯩꯁꯤꯗ ꯁꯤꯅ ꯃꯧꯁꯤꯅ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯛꯏ ꯏꯃꯥ ꯗꯥꯆꯧꯗꯣ ꯅꯣꯡꯃꯩ ꯄꯥꯜꯂꯦ ꯍꯥꯏꯔꯛꯑꯦ ꯑꯩꯗ ꯑꯗ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯅꯤꯅ ꯋꯥꯔꯤ ꯑꯀꯨꯞꯄꯁꯦ ꯇꯥꯕꯗꯤ ꯇꯥꯏ ꯑꯗꯨ ꯄꯥꯜꯂꯦ ꯀꯗꯥꯏ ꯄꯥꯜꯂꯦ ꯍꯥꯏꯕꯗꯤ ꯃꯕꯨꯛꯇꯅꯤ ꯅꯥꯛꯆꯦꯞꯇꯅꯤ ꯍꯥꯏ ꯑꯗꯩꯗꯤ ꯑꯩꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗꯒꯤ ꯁꯤ ꯕꯤꯁꯦꯝꯄꯨꯔ ꯇꯥꯅ ꯏꯝꯐꯥꯜꯗꯒꯤ ꯍꯥꯏꯊꯔꯛꯑꯦ ꯂꯝꯈꯥꯡꯗ ꯑꯗꯨꯝ ꯊꯩꯅꯔꯒ ꯔꯥꯖꯇꯥꯅ ꯌꯧꯔꯦꯕ ꯀꯩꯅꯣꯁꯤꯗ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯑꯩꯅ ꯍꯦꯛ ꯌꯧꯁꯟꯈꯤꯕꯒ ꯂꯣꯏꯅ ꯋꯥ ꯑꯝꯇ ꯉꯥꯡꯅꯗꯕꯤ ꯂꯩꯔꯝꯃꯦ ꯑꯗꯩ ꯑꯩꯅ ꯂꯝꯗꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔꯗꯨꯕꯨ ꯈꯣꯏꯔꯝꯖꯔꯦ ꯈꯣꯏꯔꯝꯕ ꯍꯦꯛ ꯊꯣꯛꯂꯛꯄꯗꯒꯤ ꯑꯗꯨꯝ ꯌꯥꯗ꯭ꯔꯦꯅ ꯍꯥꯏ ꯁꯨꯡ ꯎꯅꯍꯧꯗ꯭ꯔꯦ ꯏꯆꯥꯗꯣ ꯃꯥꯒꯤ ꯑꯩꯉꯣꯟꯗ ꯅꯤꯜꯂꯒ ꯂꯩꯕꯁꯦ ꯑꯩꯈꯣꯏꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯥꯟ ꯑꯍꯥꯟꯕꯍꯧꯕ ꯃꯦꯒꯤ ꯇꯥꯡ 3ꯒꯤꯁꯤꯗ ꯑꯁꯤꯒꯤ ꯏꯔꯥꯡꯁꯦ ꯍꯦꯛ ꯇꯥꯕ ꯍꯜꯂꯛꯄꯗꯒꯤꯗꯤ ꯃꯥꯅ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯃꯊꯟꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯄꯥꯈꯠꯇꯅ ꯂꯥꯜ ꯍꯧꯔꯛꯑꯦ ꯃꯤ ꯄꯣꯠ ꯊꯩꯅꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯊꯩꯁꯤ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯋꯥꯁꯦ ꯍꯥꯏꯕꯁꯤ ꯃꯥꯅ ꯍꯥꯏ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯏꯕꯨ ꯃꯤꯅ ꯎꯁꯤꯠꯇꯒꯤ ꯁꯣꯔꯣꯛ ꯂꯝꯖꯥꯎꯗ ꯎꯁꯤꯠ ꯊꯧꯑꯣꯏꯗꯅ ꯍꯥꯏꯗꯤ ꯏꯖꯠ ꯃꯥꯡꯍꯜꯂꯒ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯆꯦꯟꯗꯣꯔꯤꯕ ꯆꯦꯟꯕ ꯌꯥꯔꯣꯏ ꯑꯩ ꯂꯩ ꯑꯉꯥꯡꯁꯦ ꯑꯩ ꯄꯣꯅꯤ ꯃꯊꯟꯗ ꯂꯩꯕꯥꯛꯁꯤ ꯈꯨꯇꯨꯝ ꯁꯨꯔꯒ ꯃꯥꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯝꯕꯗꯣ ꯑꯗꯨꯃꯗꯤ ꯀꯥꯎꯗ꯭ꯔꯦ ꯃꯥꯅ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯥꯅ ꯈꯟꯖꯕꯗꯣ ꯃꯥꯅ ꯋꯥꯔꯝꯕꯗꯣ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕꯩ ꯆꯦꯟꯗꯣꯏꯅꯣ ꯏꯃꯥ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯅꯪꯅ ꯀꯔꯤꯒꯤ ꯀꯤꯔꯤꯅꯣꯅ ꯑꯩꯉꯣꯟꯗ ꯃꯥꯅ ꯇꯧꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯥꯅ ꯂꯦꯞꯄꯨꯔꯗꯤ ꯏꯆꯥꯗꯣ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯐꯠꯇꯅꯨꯗ ꯊꯣꯛꯑꯅꯤ ꯀꯥꯏ ꯏꯁꯥꯗꯒ ꯐꯥꯎꯈꯤꯕ ꯁꯥꯃꯤꯟ ꯐꯥꯎꯈꯤꯕ ꯃꯪꯗꯒꯗꯤ ꯎꯈꯤꯕ ꯈꯣꯠꯈꯤꯕ ꯐꯠꯇꯕ ꯊꯣꯛꯄ ꯌꯥꯏ ꯀꯥꯏꯅꯒ ꯐꯥꯎꯈꯤꯕ ꯀꯔꯤꯒꯗꯤ ꯌꯥꯎꯈꯤ ꯑꯗꯨꯒꯨꯝꯕ ꯁꯈꯤꯅꯥ ꯑꯃꯠꯇ ꯑꯩꯉꯣꯟꯗ ꯄꯤꯔꯝꯗ꯭ꯔꯦꯕ ꯑꯩ ꯀꯔꯤꯝꯇ ꯑꯩꯉꯣꯟꯗ ꯑꯗꯨꯗꯣ ꯑꯩꯅ ꯀꯞꯄꯗ ꯑꯩ ꯊꯃꯣꯏꯁꯤꯗꯁꯨ ꯄꯦꯟꯗꯦꯕ ꯈꯤꯇꯁꯨ ꯏꯆꯥꯗꯨꯒꯤ ꯁꯈꯤꯅꯥꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯁꯈꯤꯅꯥ ꯑꯝꯇ ꯄꯤꯔꯝꯗ꯭ꯔꯦ ꯈꯤꯇꯪ ꯊꯦꯡꯖꯜꯂꯛꯄꯗ ꯏꯆꯥꯁꯦ ꯇꯣꯡꯉꯒꯗ꯭ꯔꯥ ꯏꯃꯥ ꯇꯣꯡꯉꯣ ꯍꯥꯏꯔꯒꯗ꯭ꯔꯥ ꯈꯜꯂꯦ ꯏꯃꯥ ꯀꯔꯤꯕꯨ ꯍꯥꯏꯗꯣꯏꯅꯣ ꯑꯩꯁꯦ ꯈꯟꯕꯗꯤ ꯏꯁꯨꯁꯤꯒꯤ ꯃꯄꯥꯁꯨ ꯃꯅꯤꯡ ꯊꯨꯡꯈꯤꯗ꯭ꯔꯦ ꯌꯥꯝꯅ ꯋꯥꯅ ꯏꯆꯥꯗꯣ ꯑꯋꯥꯅ ꯄꯨꯈ꯭ꯔꯦ ꯑꯕꯁꯦ ꯑꯋꯥꯕꯗ ꯑꯋꯥꯕ ꯑꯗꯨꯝ ꯑꯣꯏꯈ꯭ꯔꯕꯅꯤꯅ ꯏꯁꯨꯁꯤꯗꯗꯤ ꯃꯅꯤꯡ ꯊꯨꯡꯍꯟꯒꯦ ꯑꯗꯒꯤ ꯁꯔꯀꯥꯔ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ MLA ꯄꯨꯝꯅꯃꯛ ꯄ꯭ꯔꯖꯥ ꯃꯌꯥꯝꯅꯁꯨ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒ ꯏꯁꯨꯁꯤꯒꯤ ꯈꯜꯂꯒ ꯏꯃꯧꯁꯤꯒꯤ ꯈꯜꯂꯒ ꯑꯩꯗꯤ ꯑꯍꯜ ꯑꯣꯏꯔꯦ ꯑꯩ ꯋꯥꯈꯜꯗ ꯑꯩꯅ ꯑꯉꯝꯕ ꯊꯥꯛꯈꯩꯗꯤ ꯍꯣꯠꯅꯖꯔꯝꯒꯦ ꯑꯩꯒꯤ ꯄꯥꯡꯒꯜꯅ ꯉꯝꯃꯤꯈꯩꯗꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅꯁꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯒ ꯏꯁꯨ ꯑꯄꯤꯛꯄꯁꯤ ꯈꯜꯂꯒ ꯃꯌꯥꯝ ꯈꯤꯇꯪ ꯃꯤꯠꯌꯦꯡ
ꯆꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯅꯤꯡꯉꯤ ꯏꯃꯥ ꯍꯣꯏꯒꯤ ꯂꯝꯁꯤ ꯂꯥꯏꯉꯧꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏ ꯍꯥꯏꯕꯅꯤꯀꯣ ꯑꯧ ꯏꯃꯥ ꯂꯝ ꯇꯥꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯁꯨ ꯀꯥ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯕ ꯂꯩꯀꯥꯏꯒꯤ ꯈꯨꯟꯒꯤ ꯃꯤ ꯂꯥꯛꯄ ꯈꯔꯈꯛ ꯑꯣꯏꯔꯒ ꯑꯃꯗꯤ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯈꯔꯈꯛ ꯂꯥꯛꯄꯤꯕ ꯅꯠꯇꯅ ꯑꯔꯥꯞꯄꯒꯤ ꯃꯤꯗꯤ ꯏꯔꯥꯛ ꯂꯥꯛꯑꯝꯗꯧ ꯃꯥꯟꯗꯦ ꯂꯥꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯍꯥꯞꯄ ꯌꯥꯕ ꯇꯤꯚꯤ ꯐꯣꯟ ꯅꯨꯡ ꯄꯥꯎ ꯑꯗꯒꯤ ꯇꯤꯚꯤꯗ ꯀꯩꯗ ꯍꯥꯞꯁꯤꯑꯅ ꯍꯥꯞꯄꯗꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯗꯨꯅꯁꯨ ꯀꯟꯈꯤꯕꯅꯤ나 ꯆꯤꯡꯅꯨꯡ ꯆꯌꯥꯁꯨ ꯑꯣꯏꯔꯕꯅꯤꯅ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯃꯥꯒꯤ ꯂꯥꯏꯁꯤꯒꯤ ꯁꯣꯏꯗꯅꯕ ꯈꯛ ꯇꯧꯔꯁꯤ ꯍꯥꯏꯅ ꯑꯍꯟꯁꯤꯡꯁꯤꯅ ꯍꯥꯏꯗꯅ ꯃꯥꯒꯤ ꯁꯣꯏꯗꯅꯕ ꯑꯗꯨꯃꯥꯏꯅ ꯂꯥꯏꯒꯤ ꯀꯠꯂꯦ ꯑꯩꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯈꯔ ꯌꯥꯎꯔꯒ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯑꯗꯨꯃꯥꯏꯅ ꯂꯣꯏꯁꯤꯟꯈꯤ ꯏꯊꯟꯗ ꯁꯤꯈꯔꯁꯤꯔꯕꯨ ꯈꯜꯂꯦ ꯏꯆꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩ ꯀꯩꯗꯧꯔꯨꯗꯧꯕ ꯑꯩ ꯁꯤꯈ꯭ꯔꯒꯦꯅ ꯏꯁꯨꯁꯦ ꯑꯃꯨꯛ ꯎꯔꯦ ꯏꯁꯨꯁꯤꯒꯤ ꯑꯩꯅ ꯁꯤꯈ꯭ꯔꯒꯗꯤ ꯑꯩ ꯏꯁꯨ ꯀꯃꯥꯏꯅ ꯊꯍꯧꯅꯤ ꯍꯥꯏ ꯑꯗꯨ ꯃꯌꯥꯝꯅ ꯁꯨꯝ ꯂꯥꯎꯔꯛꯑꯦ ꯅꯪ ꯍꯥꯏꯗꯤ ꯑꯩꯒꯤ ꯅꯥꯀꯣꯡꯁꯤꯁꯨ ꯁꯨꯝ ꯇꯥꯔꯦ ꯅꯪꯅ ꯀꯔꯤꯒꯤ ꯅꯪ ꯀꯞꯄꯤꯕ ꯑꯗꯨꯅ ꯈꯪꯆꯦꯠ ꯁꯦꯠꯂꯨ ꯑꯗꯨꯅ ꯅꯪꯅ ꯑꯊꯧꯕ ꯄꯣꯛꯑꯒ ꯅꯪꯅ ꯑꯗꯨ ꯅꯃꯤꯠꯇꯩ ꯅꯥꯄꯤ ꯇꯥꯗꯧ ꯅꯠꯇꯦ ꯏꯆꯥꯒꯤ ꯂꯃꯟ ꯑꯩ ꯍꯥꯏꯗꯤ ꯁꯨꯝ ꯈꯨꯡꯒꯤꯁꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯔꯛꯑꯦ ꯑꯗꯨꯗ ꯑꯩ ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯑꯃ ꯂꯥꯛꯑꯦ ꯑꯣ ꯆꯨꯝꯃꯤ ꯍꯥꯏꯗꯤ ꯃꯤꯌꯥꯝꯅ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯏꯆꯥ ꯊꯟ ꯈꯛꯇ ꯑꯣꯏꯕꯒꯤ ꯑꯩꯅ ꯋꯥꯗꯅ ꯏꯆꯥꯗꯨ ꯂꯩꯇꯕꯒꯤ ꯑꯍꯥꯡꯕ ꯑꯩꯗꯣ ꯄꯨꯔꯥ ꯑꯣꯏꯔꯦ ꯑꯗꯨꯒꯤꯗꯃꯛꯇꯅꯤꯀꯣ ꯑꯩꯅ ꯆꯣꯡꯉꯤꯁꯦ ꯑꯗꯣ ꯃꯌꯥꯝꯒꯤꯗꯃꯛꯇ ꯆꯠꯈ꯭ꯔꯕꯅꯤ ꯏꯆꯥꯗꯨꯗꯤ ꯑꯩꯁꯨ ꯊꯧꯅꯥ ꯐꯅ ꯍꯥꯏꯗꯤ ꯋꯥꯈꯜꯁꯤꯗ ꯃꯌꯥꯝꯅ ꯆꯠꯂꯤꯕ ꯈꯣꯠꯂꯤꯕꯁꯦ ꯑꯩ ꯃꯇꯦꯡ ꯄꯥꯡꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯑꯩꯁꯨ ꯉꯝꯕꯈꯩꯗꯤ ꯑꯩ ꯑꯗꯨꯃꯥꯏꯅ ꯉꯝꯅꯕ ꯍꯣꯠꯅꯖꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯩꯁꯦ ꯍꯥꯏꯗꯤ ꯄꯦꯟꯊꯣꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯋꯥꯈꯜꯁꯤꯗ ꯑꯗꯨꯝꯕ ꯑꯃ ꯈꯤꯇꯪ ꯂꯥꯛꯑꯦ ꯏꯃꯥ ꯍꯣꯏꯁꯨ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯀꯥꯎꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯀꯥꯎꯗ꯭ꯔꯦꯗ ꯑꯗꯨꯝ ꯇꯨꯝꯕ ꯆꯪꯉꯦ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯦ ꯑꯗꯨꯕꯨ ꯀꯔꯤ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯂꯩꯕꯅꯤꯅ ꯃꯉꯣꯟꯗ ꯍꯥꯏꯗꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯉꯣꯟꯗ ꯋꯥꯈꯜꯁꯦ ꯀꯥꯎꯊꯣꯛꯄꯁꯦ ꯀꯥꯎꯊꯣꯛꯅꯕ ꯍꯥꯏꯅ ꯃꯉꯣꯟꯗ ꯂꯪꯅꯕ ꯐꯒꯤ ꯇꯧꯕ ꯁꯨꯝꯕ ꯇꯧꯔꯒ ꯍꯥꯏꯗꯤ ꯈꯔ ꯀꯩꯅꯣ ꯑꯣꯏꯔꯦ ꯑꯗꯨ ꯅꯤꯡꯁꯤꯡꯕꯗꯤ ꯑꯗꯨꯝ ꯀꯥꯎꯒꯦ ꯃꯥꯏꯁꯤ ꯀꯥꯎꯊꯣꯛꯀꯦ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯝ ꯍꯧꯖꯤꯛ ꯕꯦꯛ ꯂꯥꯎꯕꯩꯁꯨ ꯆꯦ ꯑꯃꯒꯤꯁꯨ ꯏꯆꯥꯗꯨꯅ ꯂꯣꯏꯅ ꯕꯥꯔ ꯈꯨꯗꯤꯡꯃꯛ ꯄꯨꯔꯝꯕꯅꯤꯅ ꯑꯗꯨꯝ ꯋꯥꯈꯟꯗꯤ ꯑꯃꯗ ꯑꯣꯏꯔꯣ ꯍꯥꯏꯗꯤ ꯀꯥꯎꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯏꯆꯥꯗꯤ ꯁꯨꯝ ꯏꯆꯥꯒꯤ ꯀꯔꯃ ꯃꯅꯨꯡꯁꯦ ꯀꯔꯃ ꯍꯦꯛ ꯂꯣꯏꯕꯩꯁꯦ ꯁꯤꯗꯁꯨ ꯃꯌꯥꯝꯁꯤꯅ ꯑꯗꯨ ꯆꯠꯄꯁꯤꯗꯅꯦ ꯃꯌꯥꯝꯁꯤꯒꯤ ꯈꯣꯜꯂꯥꯎ ꯇꯥꯕꯅꯦ ꯑꯩ ꯌꯨꯝꯗ ꯂꯩꯇꯦ ꯍꯥꯏꯕ ꯑꯩ ꯃꯧꯁꯦ ꯊꯅꯝꯃꯦ ꯑꯩ ꯆꯠꯀꯅꯤ ꯑꯩ ꯏꯆꯥꯒꯤ ꯂꯃꯟ ꯍꯥꯏꯗꯤ ꯁꯨꯝ ꯋꯥꯈꯟꯗꯣ ꯑꯩ ꯂꯩꯕꯥꯛꯀꯤꯗꯃꯛ ꯏꯆꯥ ꯆꯠꯈꯤꯕꯅꯤ ꯑꯩꯁꯨ ꯃꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯝꯅꯕ ꯑꯩ ꯆꯠꯀꯅꯤꯅ ꯑꯩ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯆꯠꯂꯀꯥꯟꯗꯒꯤꯗꯤ ꯃꯧꯁꯤꯒ ꯑꯉꯥꯡꯁꯤ ꯈꯛꯇ ꯉꯥꯏꯔꯕ ꯍꯥꯏꯗꯤ ꯀꯔꯝꯕ ꯃꯌꯥꯗꯨꯗꯤ ꯃꯤꯗꯨ ꯈꯔ ꯂꯩꯕꯅꯤꯅ ꯑꯩꯅ ꯊꯥꯗꯣꯛꯄ ꯉꯝꯃꯦ ꯍꯧꯖꯤꯛꯇꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯍꯥꯏ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯅꯁꯨ ꯑꯩꯗꯤ ꯀꯩꯅꯣꯝꯗ ꯂꯩꯕꯁꯤꯗ ꯃꯌꯥꯝꯅ ꯑꯩꯒꯤ ꯊꯧꯅꯥꯁꯦ ꯑꯗꯨꯝ ꯍꯥꯞꯄꯦ ꯊꯧꯅꯥ ꯍꯥꯞꯄꯁꯦ ꯑꯩ ꯊꯣꯛꯅꯤꯡꯉꯦ ꯑꯩ ꯑꯉꯥꯡ ꯃꯆꯥꯁꯤꯒ ꯃꯧꯁꯤꯒ ꯑꯩ ꯊꯥꯗꯣꯛꯑꯝꯕ ꯉꯝꯗꯕꯩꯅꯤ ꯑꯩꯅ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯍꯥꯏꯖꯩ ꯑꯗꯣ ꯃꯌꯥꯝꯅ ꯆꯠꯁꯤ ꯍꯥꯏꯕꯈꯩꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯊꯧꯅꯥ ꯍꯥꯏꯇꯥꯔꯦ ꯑꯩ ꯆꯠꯂꯦ ꯁꯒꯥꯡꯗ ꯃꯌꯥꯝ ꯃꯌꯥꯝ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤ ꯆꯠꯃꯤꯟꯅꯔꯤ ꯑꯗꯨꯝ ꯁꯤꯐꯥꯎꯕ ꯌꯥꯎꯔꯤ ꯑꯩ ꯌꯥꯎꯒꯅꯤ ꯑꯩꯅ ꯑꯉꯝꯕ ꯀꯩꯅꯣꯈꯩꯗꯤ ꯑꯩꯁꯨ ꯏꯃꯥ ꯆꯠꯀꯅꯤ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗ ꯏꯆꯥꯅꯨꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯆꯥꯅꯨꯄꯥꯅ ꯄꯥꯝꯕꯤꯔꯝꯕ ꯂꯤꯛꯂꯝꯗꯨꯗ ꯏꯆꯥ ꯅꯨꯄꯥꯅ ꯄꯥꯝꯕ ꯃꯐꯝꯗꯨꯗ ꯑꯩ ꯆꯠꯀꯅꯦꯅ ꯑꯩ ꯑꯗꯨꯝ ꯆꯠꯂꯦ ꯑꯍꯤꯡ ꯂꯦꯛꯄ ꯈꯛꯇꯅꯤ ꯑꯩꯅ ꯑꯉꯥꯡ ꯃꯆꯥꯁꯦ ꯑꯩ ꯍꯨꯟꯇꯣꯛꯄ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯆꯠꯇ꯭ꯔꯤꯁꯦ ꯅꯨꯡꯗꯥꯡ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯇꯧꯕ ꯊꯕꯛ ꯆꯠꯄ ꯈꯨꯗꯤꯡꯃꯛꯇ ꯏꯆꯥꯅ ꯄꯥꯝꯅꯁꯨ ꯆꯠꯈꯤꯕꯅꯤ ꯑꯩ ꯏꯆꯥꯒꯤ ꯃꯇꯨꯡ ꯏꯟꯅꯒꯅꯤ ꯏꯆꯟꯒꯤ ꯃꯤꯡꯁꯦ ಶ್ರೀಮತಿ ꯈꯨꯃꯟꯊꯦꯝ ꯑꯣꯡꯕꯤ ꯁꯨꯁꯤꯂꯥ ꯗꯦꯕꯤ ꯑꯗꯨꯒ ꯑꯊꯧꯕ ꯀꯦꯅꯦꯗꯤ ꯈꯨꯃꯟꯊꯦꯝꯒꯤ ꯂꯣꯏꯅꯕꯤꯒ ꯑꯣꯏꯗꯣꯏꯅꯤꯀꯣ ꯏꯆꯟ ꯑꯊꯧꯕ ꯀꯦꯅꯦꯗꯤꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯃꯤꯟꯅꯈꯤꯕ ꯍꯥꯏꯇꯥꯔꯦ ꯀꯔꯝꯕ ꯆꯍꯤꯗ ꯈꯣꯡꯗꯥꯃꯤꯟꯅꯈꯤ ꯑꯗꯨꯒ ꯏꯆꯥ ꯅꯨꯡꯁꯤꯕ ꯏꯆꯥ ꯑꯃ ꯂꯩꯔꯤꯁꯤꯅ ꯀꯔꯝꯕ ꯆꯍꯤꯒꯤ ꯀꯔꯝꯕ ꯊꯥꯗ ꯐꯪꯖꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯝꯇꯪ ꯊꯝꯕꯤꯌꯨ 이번이 루홍ꯕꯁꯦ 2021ꯒꯤ ꯅꯕꯦꯝꯕꯔ 21ꯗ ꯍꯣꯡꯕꯅꯦꯕ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥꯁꯤꯅ ꯁꯦꯞꯇꯦꯝꯕꯔꯗ 2022ꯒꯤ ꯁꯦꯞꯇꯦꯝꯕꯔꯗ ꯎꯅꯔꯦ ꯃꯥꯅ ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯥ ꯑꯃ ꯆꯥꯎꯊꯣꯛ ꯆꯥꯎꯅ ꯂꯩꯔꯦꯅ ꯑꯗꯨꯝ ꯍꯥꯏ ꯃꯥꯅ ꯂꯥꯟ ꯆꯠꯂꯝꯗꯥꯏ ꯃꯇꯝꯗꯁꯨ ꯑꯩꯅ ꯗꯗꯥ ꯅꯪ ꯆꯠꯈꯤꯅꯣ ꯏꯆꯥꯁꯦ ꯌꯥꯝ ꯄꯤꯛꯏ ꯅꯪ ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦꯅ ꯍꯥꯏꯕ ꯀꯥꯟꯗ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯇꯧꯒꯅꯣꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯦ ꯃꯥ ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯥ ꯑꯃ ꯆꯥꯎꯊꯣꯛ ꯆꯥꯎꯅ ꯂꯩꯔꯤꯁꯤ ꯅꯪ ꯀꯔꯤꯒꯤ ꯋꯥꯔꯤꯅꯣ ꯍꯌꯦꯡꯗꯣ ꯂꯩꯔꯔꯣꯏ ꯍꯥꯏꯕ ꯅꯨꯡꯗꯥꯡꯗꯨꯗ ꯃꯥꯅ ꯄꯝꯃꯒ ꯆꯥꯏ ꯏꯆꯥ ꯊꯣꯏꯕꯅ ꯃꯃꯥꯗꯨꯗꯤ ꯀꯥꯏ ꯇꯧꯒꯅꯨ ꯃꯃꯥ ꯋꯥꯍꯟꯒꯅꯨ ꯅꯨꯃꯤꯠꯇꯨꯗꯤ ꯃꯥꯅ ꯀꯥꯏꯅꯔꯅꯤ ꯈꯟꯕꯩꯔ ꯈꯪꯗꯦ ꯃꯁꯥꯁꯦ ꯄꯝꯃꯒ ꯆꯥꯛ ꯆꯥꯏꯌꯦ ꯃꯥꯅ ꯉꯥꯏꯍꯥꯛꯈꯩꯗꯤ ꯑꯩꯅ ꯑꯗꯨꯝ ꯄꯝꯃ ꯆꯥꯏ ꯅꯨꯃꯤꯠꯇꯨꯗꯤ ꯃꯥꯅ ꯄꯝꯃꯒ ꯆꯥꯒꯦ ꯅꯪ ꯄꯨꯛ ꯊꯟꯅꯕ ꯆꯥꯎꯅ ꯑꯩꯅ ꯅꯨꯡꯗꯥꯡ ꯏꯃꯥ ꯏꯆꯥ ꯈꯛ ꯌꯨꯝꯁꯤꯗ ꯇꯨꯝꯍꯧꯔꯒ ꯂꯥꯟ ꯉꯥꯛꯄ ꯆꯠꯂꯦ ꯑꯩ ꯆꯠꯈꯤꯅꯣ ꯑꯉꯥꯡꯕꯗ ꯃꯥꯅ ꯏꯕꯣꯛ ꯑꯁꯤ ꯃꯈꯥꯔꯣꯝꯒꯤ ꯏꯕꯣꯡꯒ ꯇꯨꯃꯤꯟꯅꯍꯜꯂꯝ ꯁꯤꯁꯤꯃ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ ꯁꯤꯁꯤꯃ ꯇꯧꯗꯕ ꯌꯥꯗꯦ ꯀꯥꯏ ꯍꯥꯏꯔꯒ ꯄꯥꯡꯊꯣꯛꯇꯅ ꯆꯠꯈꯤꯕꯅꯤ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯂꯩ
ꯏꯆꯥꯁꯤ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯒꯗꯕꯅꯤ ꯗꯣꯛꯇꯔ ꯑꯣꯏꯍꯟꯗꯣꯏꯅꯦꯅ ꯑꯗꯨꯝ ꯍꯥꯏꯔꯝꯃꯦ ꯃꯥꯅ ꯑꯗꯨꯒ ꯃꯥꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯆꯜꯂꯦ ꯃꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯆꯠꯈ꯭ꯔꯦ ꯑꯩ ꯏꯆꯥꯁꯤꯒ ꯀꯃꯥꯏꯅ ꯂꯩꯍꯧꯒꯅꯤ ꯏꯆꯟꯒꯤ ꯃꯪꯗꯒꯗꯤ ꯂꯥꯛꯄ꯭ꯔꯥ ꯅꯣꯡ ꯐꯥꯗꯣꯛ ꯑꯗꯨꯒ ꯂꯥꯛꯑꯦ ꯎꯕꯒꯤꯗꯤ ꯑꯗꯨꯝ ꯎꯏꯌꯦ ꯃꯥ ꯊꯕꯛ ꯑꯗꯨꯝ ꯋꯥꯅ ꯁꯨꯕ ꯍꯖꯤꯔꯥ ꯁꯨꯕ ꯆꯠꯄꯅꯤꯅ ꯏꯃꯨꯡꯒꯤ ꯄꯩꯁꯥ ꯆꯤꯟꯕ ꯈꯣꯠꯄꯗꯣ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯝꯇ ꯆꯥꯔꯗꯤ ꯑꯗꯨꯝ ꯍꯥꯏ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯝꯇ ꯄꯤꯖꯕ ꯉꯝꯗꯦ ꯃꯪꯗ ꯁꯨꯃꯥꯡꯁꯤꯗ ꯐꯛ ꯊꯥꯔꯒ ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯝꯇ ꯆꯥꯅꯤꯡꯉꯤꯗꯅ ꯑꯗꯨꯝ ꯍꯥꯏꯌꯦ ꯑꯗꯨ ꯑꯩ ꯃꯪꯗ ꯑꯗꯨꯝ ꯃꯥ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯏꯆꯥ ꯄꯤꯛꯏꯕ ꯏꯆꯥꯁꯦ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯍꯥꯏꯕ ꯑꯃꯨꯛ ꯈꯪꯁꯣꯟ ꯁꯣꯟꯊꯕ ꯌꯥꯎꯋꯦ ꯏꯃꯥ ꯏꯆꯥ ꯄꯨꯂꯞ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯒ ꯇꯧꯕ꯭ꯔꯁꯤꯅ ꯍꯥꯏ ꯑꯗꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯧꯅꯥ ꯐꯅ ꯆꯠꯈ꯭ꯔꯒ ꯑꯩꯅ ꯀꯩꯗꯧꯕꯩ ꯍꯟꯊꯗꯣꯏꯅꯣ ꯃꯥꯗꯤ ꯑꯊꯧꯕꯅꯦ ꯑꯩ ꯏꯆꯥꯁꯦ ꯉꯝꯅꯕ ꯁꯦꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯦ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯁꯨ ꯑꯩ ꯏꯆꯥꯁꯤꯐꯥꯎꯗꯤ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯒꯅꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯅꯗꯤ ꯃꯔꯛ ꯃꯔꯛꯇ ꯄꯄꯥ ꯀꯥꯏꯅꯒꯗꯤ ꯀꯧꯕ ꯑꯃꯗꯤ ꯐꯣꯇꯣꯗꯕꯨꯗꯤ ꯃꯥꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯅ ꯈꯣꯠꯇꯅ ꯄꯄꯥ ꯀꯥꯏꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤꯀꯣ ꯑꯗꯣ ꯀꯧꯋꯦ ꯑꯗꯨꯝ ꯃꯔꯣꯟ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯍꯧꯖꯤꯛꯇꯤ ꯉꯥꯡꯕ ꯈꯔ ꯍꯧꯔꯛꯑꯕꯅꯤꯅ ꯑꯗꯨꯝ ꯀꯧꯋꯦ ꯑꯗꯨ ꯃꯥꯅ ꯀꯧꯔꯛꯄꯒ ꯊꯃꯣꯏ ꯄꯨꯕ ꯉꯝꯗꯦ ꯅꯨꯄꯥꯗꯨ ꯂꯩꯖꯔꯝꯃꯗꯤ ꯏꯆꯜꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯑꯊꯧꯕꯒꯤ ꯂꯣꯏꯅꯕꯤ ꯑꯃ ꯑꯣꯏꯅ ꯏꯆꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯀꯔꯤ ꯋꯥꯐꯝꯒꯗꯤ ꯊꯝꯕꯤꯅꯤꯡꯉꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯪꯗꯦꯁꯦ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯄꯗꯣ ꯑꯣꯏꯕꯅꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯔꯨ ꯃꯨꯊꯠꯂꯤꯁꯦ ꯑꯩꯒꯤ ꯋꯥꯈꯜ ꯑꯋꯥꯕꯁꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯉꯝꯅꯕ ꯁꯤꯗ ꯁꯨꯕ ꯅꯣꯝꯕꯁꯨ ꯀꯌꯥ ꯀꯩꯅꯣ ꯇꯧꯕ ꯂꯝꯗꯝꯅꯤꯅ ꯉꯝꯅꯕ ꯆꯠꯅꯈꯤꯕꯅꯤꯅ ꯏꯃꯥ ꯏꯆꯥ ꯏꯊꯟꯇ ꯍꯤꯡꯒꯣꯜ ꯅꯨꯡꯁꯤꯗ ꯂꯩꯕ ꯐꯥꯎ ꯌꯥꯎꯋꯦ ꯆꯤꯛꯄ ꯁꯨꯐꯝ ꯅꯣꯝꯐꯝꯁꯨ ꯂꯩꯇꯕꯅꯤꯅ ꯈꯨꯟꯒꯤ ꯃꯥꯒꯤ ꯌꯨꯝꯒꯤ ꯉꯝꯅꯕ ꯏꯝꯐꯥꯜꯗ ꯍꯥꯏꯒꯠꯅꯕ ꯁꯨꯕ ꯉꯝꯅꯕ ꯆꯠꯅꯈꯤꯕ ꯃꯇꯝꯗꯗꯤ ꯑꯗꯣ ꯍꯦꯛ ꯊꯃꯣꯏꯁꯦ ꯄꯤꯛꯁꯟꯕ ꯈꯪꯄꯤꯛ ꯄꯤꯛꯁꯟꯕ ꯈꯨꯟꯁꯦ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯕꯒ ꯆꯞ ꯃꯥꯟꯅꯩ